ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯁꯅꯥꯍꯜ ꯍꯥꯏꯅ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯍꯜ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯕ ꯃꯔꯝꯅ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯑꯗꯨ ꯁꯅꯥꯍꯜꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯃꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯗꯨꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥ ꯐꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯥꯏ ꯁꯅꯥꯍꯜ, ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯥ ꯐꯥꯒꯦ ꯈꯣꯏꯆꯩ ꯑꯃꯒ? ꯍꯥꯏ ꯅꯪ ꯊꯕꯛꯀ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯅꯦ ꯅꯪꯕꯨ? ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ ꯃꯤꯉꯩꯅ ꯃꯅꯒꯟꯗ ꯃꯁꯨꯗꯣ ꯄꯣꯔꯒꯅꯤ ꯀꯣꯏꯅꯔꯛꯂꯤꯕ ꯑꯩꯁꯨꯅꯦ ꯏꯁꯨ ꯀꯥꯏꯗꯣ ꯎꯅꯤꯡꯉꯦꯅꯦꯍꯦ, ꯏꯃꯧ ꯅꯨꯄꯤ ꯀꯥꯏꯗꯣ ꯎꯅꯤꯡꯉꯦꯅꯦ ꯅꯪꯕꯨ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦꯍꯦ, ꯃꯇꯨꯁꯤꯗ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ, ꯁꯛꯇꯥꯁꯤꯒ ꯈꯨꯗꯩ ꯃꯇꯛ ꯑꯁꯤꯗ꯫ ꯑꯩ ꯅꯁꯥꯗꯣ ꯂꯦꯡꯊꯩꯅꯕꯗ ꯉꯥꯅꯝꯅꯃꯤꯅꯦ꯫ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤꯅꯦ ꯅꯣꯡ ꯉꯥꯟꯕꯒ ꯉꯥꯡꯕꯁꯦ ꯍꯧꯔꯦꯅꯦ꯫ ꯑꯁꯤꯗ ꯇꯥꯅꯤꯡꯗꯅ ꯑꯩꯅꯅꯦ ꯉꯥ ꯐꯥꯕ ꯀꯨꯝꯊꯔꯤꯕꯅꯤ꯫ ꯀꯔꯤ ꯅꯨꯄꯤꯗꯨꯕꯨ ꯍꯦꯛꯇ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯗ ꯐꯪꯉꯗꯤ ꯀꯩ ꯋꯥꯔꯨꯗꯒꯤ ꯏꯃꯥ? ꯑꯩ ꯑꯗꯣ ꯆꯥꯛꯇꯣ ꯊꯣꯡ ꯂꯣꯏꯁꯜꯂꯝꯃꯣ, ꯑꯩꯅꯦ ꯉꯥ ꯐꯥꯔꯨꯈꯤꯒꯦ꯫ ꯑꯁ ꯌꯥꯔꯦ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥ ꯂꯣꯏꯅ ꯚꯥꯞ ꯇꯥꯏꯌꯦꯕ꯫ ꯚꯥꯞ ꯇꯥꯅꯤ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯉꯩꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯗꯅ ꯃꯆꯥ ꯑꯍꯨꯝ ꯃꯔꯤ ꯄꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤ ꯅꯪꯗꯤ ꯎꯔꯝꯃꯣꯏꯅꯦ ꯅꯪꯗꯤ꯫ ꯅꯆꯦꯅꯁꯨꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤꯅꯦꯍꯦ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦ, ꯅꯪꯕꯨ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯍꯥꯏꯔꯦ ꯍꯅꯨꯁꯜꯂꯦ, ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ꯫ ꯑꯩꯅꯅꯦ ꯈꯣꯏꯗꯧ ꯂꯪꯈꯠꯄ ꯅꯨꯃꯤꯠꯇ ꯅꯪꯒꯤꯅꯦ ꯉꯥ ꯐꯥꯕꯩ ꯈꯨꯠꯁꯤꯒ ꯊꯤꯗꯦꯛꯅ ꯇꯣꯔꯅꯤ꯫ ꯑꯁ ꯏꯃꯥ ꯌꯥꯔꯦ, ꯉꯁꯤꯒꯤꯅꯦ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ, ꯍꯌꯦꯡꯒꯤ ꯉꯥꯡꯅꯕꯒꯤ ꯊꯝꯃꯣ꯫ ꯐꯔꯦ ꯑꯩꯅꯦ ꯉꯥ ꯐꯥꯕꯗꯣ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯥꯟꯅꯗꯦ, ꯑꯗꯨꯝꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅꯦ ꯅꯥꯔꯛꯀꯅꯤꯌꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯋꯥ ꯑꯃꯇ ꯏꯟꯊꯤꯟꯖꯅ ꯉꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯀꯅꯥꯝꯇ ꯆꯪꯗ ꯃꯐꯝꯁꯤꯒ ꯐꯝꯃꯒ ꯍꯦꯛꯇ ꯈꯣꯏ ꯆꯣꯞꯄꯒꯦ ꯃꯁꯤꯗꯤ꯫ ꯆꯤꯡꯈ꯭ꯔꯦ, ꯉꯥ ꯑꯆꯧꯕꯔ ꯀꯩꯅꯣ? ꯀꯩꯅꯣꯅꯦ, ꯈꯣꯏꯆꯩꯁꯤꯗꯤ ꯇꯥꯅ ꯆꯤꯡꯅꯕꯨ ꯄꯨꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯤ ꯉꯥꯔ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏ ꯑꯩꯒꯤ ꯈꯣꯏ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯇꯥꯅ ꯆꯤꯡꯅ ꯄꯨꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤ꯫ ꯑꯩ ꯑꯗꯨꯝ ꯌꯥꯎꯅ ꯆꯤꯡꯊꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯁ ꯑꯩ ꯈꯣꯏꯁꯦ ꯂꯧꯍꯧꯗꯕ ꯌꯥꯗꯦ, ꯃꯁꯤꯗꯤ ꯏꯔꯣꯏꯔꯒ ꯑꯗꯨꯝ ꯆꯠꯀꯦ ꯃꯁꯤꯗꯤ꯫ ꯀꯌꯥꯝ ꯀꯟꯅ ꯆꯤꯡꯉꯤꯅꯣꯅꯦ, ꯀꯔꯤꯅꯣꯅꯦ, ꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯗ꯫ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ, ꯉꯥꯔ ꯂꯥꯏꯔ ꯃꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯀꯔꯤꯅꯣꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯗꯀꯣ꯫ ꯍꯥꯏꯁ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯦ ꯃꯍꯩ ꯂꯥꯏ ꯂꯩ ꯀꯥꯏꯅꯁꯨ ꯀꯤꯅ ꯆꯪꯅꯗꯕ ꯃꯐꯝꯅꯤ꯫ ꯀꯥꯟꯅꯗꯦ, ꯉꯁꯤ ꯅꯨꯡꯊꯤꯒ ꯃꯪꯕꯅꯦ, ꯆꯠꯍꯧꯕꯅꯕꯨ ꯐꯅꯤ꯫ ꯈꯣꯏꯆꯩ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯊꯋꯥꯏ ꯂꯥꯟ ꯇꯣꯛꯎꯔꯅꯤ ꯇꯧꯔꯤꯁꯦ, ꯍꯜꯍꯧꯕꯅ ꯐꯔꯅꯤ꯫ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯅꯦ, ꯀꯔꯤ ꯄꯨꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯗꯤ ꯉꯥꯔ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯑꯣꯟꯊꯣꯡ ꯀꯟꯅꯁꯨ ꯆꯤꯡꯈ꯭ꯔꯦ꯫ ꯑꯁ ꯑꯣꯟꯊꯣꯡꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ, ꯑꯩꯒꯤ ꯈꯣꯏꯗꯣ ꯑꯣꯟꯊꯣꯡ ꯋꯥꯅ ꯑꯩꯅ ꯁꯦꯝꯖꯕꯅꯤꯅꯦ꯫ ꯏꯃꯥ, ꯑꯣ ꯏꯃꯥꯎ, ꯀꯔꯤ ꯇꯧꯔꯤꯒꯦ? ꯑꯃꯨꯛꯇꯪ ꯊꯣꯔꯛꯑꯣ ꯃꯄꯥꯟꯗ, ꯋꯥ ꯑꯃ ꯇꯥꯟꯅꯁꯤ꯫ ꯇꯥꯔꯤꯕ꯭ꯔꯣ ꯏꯃꯥꯎ? ꯑꯃꯨꯛꯇꯪ ꯊꯣꯔꯛꯑꯣ꯫ ꯍꯥꯏ ꯀꯔꯤ ꯇꯧꯔꯦ? ꯇꯥꯍꯥ ꯀꯧꯔꯗꯅ ꯈꯣꯏ ꯆꯣꯞꯄꯅꯦ ꯆꯠꯈꯤꯕ ꯅꯪꯅ ꯀꯔꯤꯅꯣ ꯍꯜꯂꯛꯑꯗꯤ? ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ, ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯅ ꯂꯩ꯫ ꯀꯔꯤ ꯇꯧꯔꯒꯦ? ꯄꯥꯈꯠꯂꯗꯅ꯫ ꯏꯃꯥ, ꯉꯁꯤꯅꯦ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯩꯅꯅꯦ ꯈꯣꯏ ꯆꯣꯞꯄ ꯆꯠꯄꯗ, ꯇꯧꯕꯕꯨꯗꯤ ꯃꯗꯨꯒꯤ ꯃꯐꯝꯗꯣ ꯀꯅꯥꯝꯇ ꯆꯪꯗꯕ ꯃꯐꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯑꯒ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩꯇ꯭ꯔꯅꯦ, ꯑꯗꯨꯒꯤ ꯄꯥꯠ ꯑꯗꯨꯒ ꯑꯩꯅ ꯈꯣꯏ ꯆꯣꯞꯄꯅꯦꯕ꯫ ꯑꯗꯣ ꯈꯣꯏꯗꯣ ꯑꯩꯗꯤ ꯉꯥꯔ ꯀꯩꯅꯣ ꯍꯥꯏꯅ ꯇꯥꯅ ꯆꯤꯡꯉ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒꯅꯦ ꯐꯅ ꯀꯟꯅ ꯑꯩꯁꯨ ꯍꯣꯠꯅꯕꯅꯤ, ꯃꯥꯅ ꯍꯦꯛ ꯉꯝꯅ ꯈꯣꯏꯗꯣ ꯂꯧꯍꯧꯔꯤꯅꯦ꯫ ꯀꯔꯤꯅꯣ ꯂꯥꯏꯔ ꯉꯥꯔ ꯈꯪꯗ꯭ꯔꯤ꯫ ꯍꯥꯏ ꯑꯉꯥꯎꯕ ꯅꯪꯕꯨꯅꯦ, ꯅꯊꯋꯥꯏꯗꯣ ꯍꯤꯡꯅꯕꯨ ꯂꯥꯛꯏꯅꯦꯍꯦ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯀꯤꯅꯗꯅ ꯆꯪꯅꯗꯦ꯫ ꯉꯥ ꯃꯌꯥꯝ ꯂꯩꯁꯅꯨ ꯍꯥꯏꯗꯅ ꯃꯤ ꯀꯅꯥꯝꯇ ꯆꯪꯅꯗꯕꯅꯤ ꯀꯤꯗꯅ꯫ ꯑꯗꯨꯒ ꯅꯪꯅ ꯍꯤꯔꯣꯒ ꯁꯥꯔꯗꯅ ꯅꯪꯅ ꯈꯣꯏꯒ ꯆꯣꯞꯄꯨꯔꯤꯗꯨꯕꯨ, ꯍꯥꯏ ꯅꯪꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯅꯤꯍꯦ ꯅꯪꯕꯨ꯫ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯉꯥ ꯆꯔꯥ ꯑꯃꯒꯤꯗꯃꯛꯇ ꯅꯊꯋꯥꯏꯗꯣ ꯂꯥꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ꯫
ꯍꯌꯦꯡꯈꯩꯅꯦ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯆꯪꯗꯨꯅꯅꯦ ꯈꯣꯏ ꯆꯣꯞꯄꯨꯅꯨꯀꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯩꯁ ꯍꯥꯏꯒꯨꯝꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯋꯣꯏꯕ ꯑꯣꯏꯔꯝ ꯇꯥꯏ ꯍꯌꯦꯡꯉꯩꯗꯤ ꯑꯗꯨ ꯃꯐꯝꯗ ꯆꯠꯇꯅꯅꯦ ꯈꯣꯏ ꯆꯣꯞꯄꯒ ꯌꯥꯗꯦꯍꯦ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯂꯥꯟꯊꯣꯛꯀꯅꯤꯍꯦ ꯍꯥꯏ ꯅꯆꯦꯒ ꯅꯕꯥꯏꯒ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗꯒ ꯆꯠꯈꯤꯅꯨ ꯈꯣꯏ ꯆꯣꯞꯄꯒꯅꯦ ꯆꯠꯈꯤꯅꯨꯀꯣ ꯅꯕꯥꯏꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯍꯦ ꯑꯁ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯁꯒꯥꯏꯅ ꯉꯥꯡꯕꯗꯣ ꯍꯧꯔꯅꯤꯅꯦ ꯅꯨꯄꯤ ꯊꯤꯒ ꯊꯤꯗꯦ ꯀꯥꯏꯅ ꯅꯪꯅ ꯉꯥꯡꯕꯐꯥꯎ ꯇꯥꯕ ꯉꯝꯗ꯭ꯔꯁꯤꯒ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯁ ꯅꯣꯡꯅꯁꯨ ꯍꯥꯎꯔꯦ ꯑꯣ ꯏꯃꯥ ꯑꯣ ꯏꯃꯥꯎ ꯀꯔꯤꯅꯣꯅꯦ ꯀꯅꯥꯝꯇ ꯂꯩꯇꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯩ ꯂꯥꯛꯕ꯭ꯔꯣ ꯏꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯗꯅ ꯂꯩꯔꯤꯕꯅꯤ ꯂꯥꯛꯑꯣ ꯏꯆꯥ ꯂꯥꯛꯀꯅꯦꯅ ꯍꯔꯥꯎꯃꯟꯈꯤꯗꯅꯅꯦ ꯏꯆꯥꯒꯁꯦ ꯄꯥꯡꯒꯟꯒꯁꯦ ꯀꯟꯒꯠꯂꯤꯍꯦ ꯑꯗꯣ ꯃꯕꯥꯏꯗꯤ ꯀꯗꯥꯏ ꯅꯊꯟꯇ ꯂꯥꯛꯂꯤꯕꯔꯅꯦ ꯃꯕꯥꯏꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯒꯤꯅꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯕꯥꯏꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯣ ꯊꯣꯡꯒꯥꯟꯒꯤ ꯗꯨꯀꯥꯟꯗꯒꯤꯅꯦ ꯀꯔꯤꯅꯣ ꯏꯃꯥ ꯍꯣꯏ ꯆꯥꯅꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯅꯦꯅ ꯂꯩꯍꯧꯕꯅꯦ ꯂꯝꯕꯤꯗꯅꯦ ꯂꯥꯛꯄꯗ ꯗꯨꯀꯥꯟ ꯑꯃꯇ ꯍꯥꯡꯗꯅ ꯏꯍꯦ ꯀꯔꯤ ꯀꯥꯟꯅꯕ ꯑꯃꯨꯛ ꯂꯩꯔꯨꯗꯅ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯗꯣ ꯑꯗꯨꯅ ꯍꯦꯛ ꯄꯦꯟꯕꯅꯤ ꯃꯥꯗꯤ ꯐꯔꯦ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯅꯕꯒꯤ ꯄꯣꯊꯥꯅꯕꯒꯤ ꯇꯧꯁꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ ꯉꯁꯤꯗꯤ ꯁꯅꯥꯍꯜꯗꯤ ꯅꯣꯏꯕꯨ ꯐꯪꯅꯔꯛꯇ꯭ꯔꯅꯤ ꯑꯩꯅ ꯅꯣꯏ ꯂꯥꯛꯀꯅꯤ ꯌꯦꯡꯉꯨꯁꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯥꯒꯤ ꯈꯣꯏ ꯆꯣꯞꯄꯤꯗꯣ ꯑꯗꯨꯒ ꯂꯩꯔꯝꯒꯅꯤꯌꯦ ꯃꯥꯒꯤ ꯉꯥ ꯐꯥꯕꯁꯦ ꯇꯣꯛꯇ꯭ꯔꯤꯅ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯇꯣꯛꯇꯣꯏꯅꯣ ꯐꯅ ꯊꯤꯅꯁꯨ ꯉꯥꯡꯕꯅꯤ ꯏꯀꯥꯏꯁꯨ ꯈꯪꯗꯦꯅꯦꯍꯦ ꯑꯩꯅ ꯅꯆꯦ ꯍꯣꯏ ꯂꯥꯛꯀꯅꯤ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯃꯥꯅ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔ ꯃꯥꯅꯦꯅꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗꯅꯦ ꯆꯪꯅ ꯄꯣꯊꯥꯎꯔꯁꯦ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜꯗꯤꯅꯦ ꯃꯥꯒꯤ ꯈꯣꯏ ꯆꯣꯞꯐꯝꯗ ꯄꯥꯠꯇ ꯂꯩꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨꯅꯦ ꯏꯃꯨꯡꯗ ꯄꯣꯊꯥꯅꯕꯒꯤ ꯇꯧꯁꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯌꯥꯔꯅꯤ ꯏꯃꯥ ꯆꯥꯅꯕꯒꯤ ꯄꯣꯠꯁꯦ ꯄꯨꯁꯟꯕꯤꯈ꯭ꯔꯣ ꯑꯩꯅꯦ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯁꯅꯥꯍꯜꯗꯣ ꯄꯨꯔꯒ ꯂꯥꯛꯀꯦ ꯏꯃꯥ ꯍꯩꯃꯥ ꯃꯕꯥꯏꯗꯤ ꯆꯪꯉꯛꯇ꯭ꯔꯤꯕꯣ ꯏꯃꯥ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯄꯣꯠ ꯆꯩ ꯂꯩꯅꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯨ ꯄꯣꯠ ꯆꯩꯁꯤꯗꯤ ꯃꯥꯅ ꯂꯩꯔꯛꯄ ꯃꯥꯜꯂꯤ ꯑꯣꯍꯣ ꯂꯩꯔꯒꯅꯦ ꯄꯤꯔꯝꯃꯦ ꯁꯅꯥꯍꯜꯅꯦ ꯎꯅꯔꯨꯅꯦꯅ ꯆꯠꯈꯤꯌꯦ ꯂꯥꯛꯑꯣꯁꯦ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯏꯃꯥ ꯏꯆꯥꯁꯨ ꯏꯃꯥ ꯏꯆꯥ ꯊꯣꯛꯄ ꯂꯥꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯅ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯁꯅꯥꯍꯜ ꯀꯔꯤꯅꯣ ꯅꯪꯕꯨ ꯈꯣꯏ ꯆꯣꯞꯇꯅ ꯑꯗꯨꯝ ꯂꯩꯔꯕꯔꯅꯦꯍꯦ ꯀꯔꯤꯅꯣꯅꯦꯍꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜꯒꯗꯤ ꯌꯥꯎꯗ꯭ꯔꯤꯅꯦ ꯅꯪꯁꯦ ꯀꯔꯤꯅꯣ ꯅꯪꯁꯨ ꯄꯥꯈꯪ ꯁꯥꯔꯤꯒ ꯃꯥꯟꯈꯤꯗ꯭ꯔꯦꯗꯀꯣ ꯏꯕꯥꯏ ꯂꯥꯛꯑꯣ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯕꯅꯤꯗ ꯉꯥ ꯐꯥꯕꯕꯨꯗꯤ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯐꯥꯕꯅꯤꯗ ꯂꯥꯛꯑꯣ ꯏꯕꯥꯏ ꯑꯗꯨꯝ ꯈꯣꯏ ꯆꯣꯞꯄꯅꯤꯗ ꯏꯕꯥꯏ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯕꯣ ꯏꯃꯥꯅꯕꯨꯗꯤ ꯉꯔꯥꯡ ꯂꯥꯛꯀꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣꯅꯦ ꯏꯕꯥꯏꯁꯦ ꯐꯝꯃꯣ ꯂꯥꯛꯑꯣꯅꯦ ꯑꯗꯣ ꯅꯪꯅ ꯑꯩ ꯂꯥꯛꯀꯅꯤ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯑꯩꯈꯣই ꯂꯥꯛꯀꯅꯤ ꯈꯪꯂꯕꯗꯤ ꯌꯨꯝꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯃꯥꯁꯦ ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤꯅꯦ ꯅꯪꯕꯨ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯈꯣꯏ ꯆꯣꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯅꯪꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯏꯁꯥꯅꯅꯦ ꯊꯤꯔꯨꯗꯅ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦꯅꯦꯍꯦ ꯑꯁ ꯏꯕꯥꯏ ꯍꯧꯔꯛꯑꯅꯨꯕ ꯅꯪꯁꯨ ꯇꯟꯈ꯭ꯔꯦꯗ ꯅꯨꯄꯤꯕꯨ ꯏꯁꯤꯡ ꯏꯆꯥꯎꯗ ꯍꯩꯕꯨꯡ ꯇꯥꯎꯔꯛꯇꯨꯃꯥꯏꯅ ꯇꯥꯎꯔ ꯑꯣꯛꯀꯅꯦꯁꯨ ꯅꯠꯇꯦ ꯑꯁ ꯏꯕꯥꯏ ꯏꯔꯥꯏꯕꯛꯅꯅꯦ ꯇꯝꯕ ꯃꯔꯥꯏ ꯑꯃ ꯂꯩꯖꯔꯝꯒꯅꯤ ꯍꯥꯏꯅꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯁꯤ ꯏꯁꯣꯔꯅ ꯃꯔꯥꯏꯕꯛ ꯂꯦꯞꯈ꯭ꯔꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯨ ꯂꯥꯏꯕꯛꯅ ꯇꯝꯕ ꯃꯔꯥꯏ ꯂꯩꯖꯔꯝꯒꯅꯤꯗ ꯀꯥꯟꯅꯗꯦꯗ ꯂꯥꯛꯑꯣ ꯌꯨꯝꯗꯅꯦ ꯆꯠꯅꯕꯩ ꯇꯧꯔꯁꯤ ꯂꯣꯏꯔꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯇꯨꯁꯨ ꯅꯪ ꯆꯥꯎꯔꯅꯨ ꯇꯣꯠꯇꯅ ꯈꯨꯠꯇꯨꯅ ꯆꯥꯛꯇꯣ ꯇꯣꯠꯂ ꯆꯥꯔꯒꯅꯤ ꯄꯨꯛꯇꯣ ꯊꯟꯒꯗꯧꯔꯤꯕꯁꯤ ꯏꯔꯥꯏꯕꯛꯇ ꯃꯔꯥꯏ ꯂꯩꯔꯝꯒꯅꯤꯅ ꯈꯟꯕ ꯇꯥꯔꯗꯤ ꯆꯥꯛ ꯂꯥꯝꯗꯅꯅꯦ ꯁꯤꯕ ꯇꯥꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯨꯄꯤꯗꯣ ꯊꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯏꯅꯦ ꯏꯔꯥꯏꯕꯛꯇ ꯂꯩꯕ ꯅꯨꯄꯤꯗꯣ ꯊꯤꯔꯒꯅꯤ ꯐꯪꯒꯗꯧꯔꯤꯕꯁꯦ ꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯒꯅꯦ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯊꯣꯡꯅ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯅꯠꯇꯦꯅꯦꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯑꯁ ꯏꯕꯥꯏ ꯏꯔꯥꯏꯕꯛꯇꯕꯨ ꯇꯝꯃꯕꯗꯤ ꯃꯈꯣꯡ ꯊꯣꯡ ꯃꯔꯥꯏ ꯑꯗꯨꯝ ꯂꯥꯛꯆꯅꯤꯁꯦ ꯅꯪꯁꯨꯅꯦ ꯏꯃꯥꯗꯧꯅ ꯉꯥꯡꯕ ꯍꯧꯔꯅꯨ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯩ
ꯃꯁꯤ ꯑꯉꯥꯡꯅ ꯉꯥꯡꯅꯕꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯑꯂꯥꯟꯕ ꯇꯥꯔꯤꯅꯦ ꯅꯆꯦꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ ꯅꯪꯒꯅꯦ ꯇꯔꯀꯥ ꯕꯥꯖꯤ ꯇꯧꯕ ꯉꯝꯃꯣꯏꯅ ꯂꯥꯎ ꯂꯥꯎ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯔꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅ ꯐꯨꯗꯧꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤꯅꯦ ꯍꯣꯏ ꯍꯣꯏ ꯍꯜꯂꯁꯤ ꯌꯨꯝꯗ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗꯦ ꯅꯨꯡꯁꯥꯁꯨ ꯁꯥꯕꯅ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏ ꯏꯕꯦꯝꯃ 이마기 이비마 passotlei amutang thorou he imane wa amata haigin he kari tawrigine nangbuwa imana kauribase tarabadi mutang thorou kari leirege ima aine phi khara tairambani kari leirege ima imungdane phi tairambani kari no nangna kauri du bota ha ta asmi gi phi mayama namsana leiribani ihe ima su khangi ni ado imana wam haige tawbani imane nong se tasalaktingaidane sing kharane khaisilukige chembak to suna bagi sing do mathau tai do mahai ne ising isau thokpra kainoina mathawai wana bana manung sumda nong yam kanna tayena tai ni pau ado nang sa ising thonglo shalamu imane sing do saram tang khaisilukige 피어 코나 따이게다 싹도 많은 통레 실룩이게 아이 passotlei 싹도 로이라버라 나트라니 해 로이라버디 부톡로 이마네 싱카이르버기 와바나 로이리 해 나학당 포타라가니 셈박도 수는버기 파우도 아무 풋거도리버니세 호이마 싹팅아 사이나 로이리 करीनो खुद सा हमदुक पिउरो अइने साक तो थांदोरक लगी मपानदा दुम सारसी उलांग बना हिजिक लांगा इमाई साने मांगो दफमगा सारसी इसानु पिसिनने मयुम पान खर कमदौदुनो खंगदिने तौरिसे अदुबु इसाने नुसियेदना थंबा याबसु नते खंगदेदा अइना करम लेहोगदौबा उंधोकनसु तोलिदको नुपि पोकपा अखोइसे करीनो अमु उंगदुना लेइदुबो खुद सादो हमदोकलमो हाइरगा अदुम उंगदुना फमदुना मु लेरमेनी ngaiak tamdum pothagi gi wabana su loire ngaiak potharaga hawgatlagane phawdo amu phutnabagi hona khige dukan da sembak piruga da basulei thabak se thokna yam khreda ima se wadna tumkhra male ma tumingi sigane phawdo ai phutpiurage ima se yumse puba ngamna bhona bada thokna ware da ko ihe aidi phana kuina tumlura mane tawrisi thabakna ma thabak yami ba thunda tingkhangna thinbag he sab mane da ko haibema passotlei kadai sat khregini masigi nupi masasina passotlei nang kadai legeni he imana kauri bese tadra haure magi hek saksi udabada koi kau he kauradana ai siga leye ima phau phuli amaningda haima nangbu phau phutpaga haibrane yengu sak thoktana horen sembak to jugo charoi ko kaigi hairoi debino ngasaina loina phutna thangdana phajana thamabani adoi ima gine dukan da sembak pi basat kani haibdo piuro hoi nangna phawdo phutpi rebani na ima sembak to dukan da thilukige nangna yumda indin jana leiramu iman halaktri phawdine thong thangdo phajana lonsandane leiramgadabani khangde ising nama sing saudo ribra karino khangdine yum masinane jugo chadana nungsit pusit lebadin ima dine tik kidraina pakhatli banin he phare ima ne sembak to thiluna bai tawkhige hai thong thangdo phajan lonsana leiru kho ima na halaktri baw phawbudi phare ima ne satlukige he ai suni wabana loire mai hak tangdum tumkige thabak haye loina suna loire phi su taina loire phawsu phutna loire mai hak tangne tumkhige asumna passotlei aduna pothaduna leiringaida ikhang khangaudana passotlei gi khunna du ising isaw thoraktuna passotlei gi yum adu ising isaw adura senthaduna pukhirami haima ine bu karimta pau tadro ine hoigi khundo
Ising isauna senthaduna yum phanayamna senthakra male karinoni inina asiga leirisibo kari wanon he nang nangangidubo sumbarani he ai isanupido kamdorongani ai hausimak yumda handaba yade haima karino tawrisibo yumdi kadai ising isawda senthakhrabra kaino khangdini isanupiduna kadai leramgadaba ima agi pasotleiya karino ne tawriba matawasibo Ising isaw siga isanupise senthakra malene tawrisia pasotleiya ima bu kari oyu haibanun he image pasotleiya hima bu kari oyu haibanun he oimau mahai ising sawrena o wa loknari ai sune ngai haktang kumukige ai chatle he ima hai na khon he nang bua kari angang namasi angang bu phap tan wari mata sanaba yadin he Ising isawda o wa lok pai da lu khraboni ne khangdana irak ta namjandana turani masi angang se ais o phana jamna loe as ngasi di phana jamna wa se loe he atei ga su taw thareri lokhi ge masidi ais kari nu ni ada yum atek pamataw haima yum asiga loinana laira mira karino nupi amasu karino nupi ani par kaino ma yauri ne tawrise karino sibo ai bumutang kallo kana lege ai bumutang kallo ai ising isaw se chentharik petari ai bumutang kanbiyo kana lege ai gi mating mutang pangbiyo na asidi line te meaning he ai prap satna kandaba yade he asumna haiba sanahal aduna pasole adubu kanna ba haiduna iroiduna pasole gi manaktana satkirami se prap na kuto ai gi lengbans ga thamo ai ne iroiraga chalasi kanano nangbu ai di nangbu masak khangde karamna nanga satkadori bano ai ngamoi kanano nangbu masak su masasu khangduna nanga hekta satkadra aibo kari ni panu ni hai haujikpu masak masa khangnaba matamlan he kari giti aibu kalu ina lauri nang tana isu irak na siba tare prap laun he iroiba heradi iroiba hiti aidine ai gi nanga nas tonga ne satkras lao kari nu pinu ni matang sa da noi nu pi gi hauna bi asi gani ni aina talli base lawo ne siba tare khoi ni magnam jandana se ai iroige na khutoi gi lengbana sinda pair ga ne songolo o kari angang nu khangni yeng na muk leiranu ne papap songolo ne siba tare ni he undhok na sulum khre kari nu ne phomo na malum ga sap mani ne se lekang da yore kumthawra hojikti sagan saya ga loi na re kari nu u lok lak prai bun nu pi lok palak patare ne tawrise kumtharo dada ne egi mateng pang bibigi damakta dada bu hanna thagacheri ngasi dada leiramdadi egi thawai se hinglamoi dabani ko adubu nangbu kanano matau karamna karinu nangna yum masig matakta tonga isa kainu nangbu ising isaw thui kaiba khangauda jalo na ising isaw thui haiba khangauda badagi tawbni aina tumduna leiringaida khanghaudana ising isaw thorakpadagi sentharakpani aibu yumda thinbiu ima do yumda mathantani ima do kamaina leiramgadabano khangdi aibu mutang yumda thinbiu dada ai yum yamna saningi ai ima bu yamna uningi ima ai kapkanu na khose yumdane indinjana satlagane karino haibado wari tanarusiko as imana ne o wa lokpa satkhraga nupi pure na ngang kari angang num sibo o wa lokani satkhraga nupi pu no ka khalagli sibo kana gi masa masunu ni laira mira su khangde tawriba masi angang asdi hai sanahal karino ni ising isaw do o wa lokani satkhraga nangdi nupi steluri wa were adu imada ngasai na haiba taradi karigi adumna wana honagadoribano sawnu lohongadabadu karigi seleklibanu ni kari angang no masibuna han makai nangbu nangi asumna nupi khangna bale kaidi imada gadi haidi ni nangsi o nangi se imada khanganing daba kaiduro as akhoi magi natrang ngang bi se hore kadai digi seleklibano nupi ase a ising isaw tautharakpadagi aina ne kanbi bani kari nu khoi ma se khangbra khangdabra hek tawbra gane matu thiba mau thiba adugi wari natadi atei wari amatta leitre
ꯅꯨꯄꯤꯁꯦ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯥꯎꯊꯔꯛꯄꯗꯒꯤꯅꯦ ꯑꯩꯅ ꯀꯟꯕꯤꯕꯅꯤ ꯏꯃꯥ ꯚꯥꯞ ꯇꯥꯔꯕꯣ ꯀꯔꯤ ꯍꯥꯏꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯥꯎꯊꯔꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯕꯦꯝ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯏꯆꯥꯎꯗ ꯅꯪ ꯇꯥꯎꯊꯔꯛꯂꯤꯕꯅꯣꯅꯦꯍꯦ ꯑꯩꯃ ꯏꯆꯥꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯏꯃꯥ ꯑꯩ ꯑꯁꯦ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏ ꯍꯥꯏꯕ ꯈꯨꯟ ꯑꯗꯨꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯄꯥꯁꯣꯠꯂꯩ ꯀꯧꯏ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤꯇꯅꯤ ꯂꯩꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯈꯪꯍꯧꯗꯅ ꯆꯥꯎꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯒ ꯀꯣꯟꯅꯅ ꯑꯩ ꯑꯁꯦ ꯏꯆꯥꯎ ꯑꯁꯦ ꯇꯥꯎꯊꯔꯛꯄꯅꯤ ꯏꯃꯥ ꯑꯩꯕꯨꯅꯦ ꯑꯩꯒꯤ ꯌꯨꯝꯗꯨꯒ ꯑꯝꯇꯪ ꯊꯤꯟꯕꯤꯌꯨ ꯏꯃꯥꯗꯣ ꯑꯩꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯊꯤꯟꯒꯅꯤ ꯀꯔꯤꯒꯤ ꯊꯤꯜꯂꯣꯏꯗꯕꯅꯣ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒꯅꯦ ꯏꯆꯥꯁꯨꯅꯦ ꯋꯥꯔꯝꯂꯅꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯅꯕꯒꯤ ꯇꯧꯁꯤ ꯑꯗꯨꯒꯅꯦ ꯏꯪꯅ ꯇꯞꯅ ꯌꯨꯝꯗ ꯊꯤꯜꯂꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯈꯨꯟꯁꯦ ꯀꯔꯤ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯩꯁꯨ ꯇꯥꯒꯨꯝ ꯇꯧꯔꯤ ꯑꯗꯣ ꯈꯔꯗꯤ ꯂꯥꯞꯄꯦ ꯅꯪ ꯑꯃꯗꯤ ꯅꯣꯏꯒꯤ ꯗꯗꯥ ꯇꯧꯅ ꯃꯔꯥꯏꯅ ꯊꯤꯟꯖꯅꯤꯗ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯑꯗꯨꯕꯨꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯅꯈ꯭ꯔꯦ ꯏꯆꯥ ꯑꯁꯤꯗꯤꯅꯦ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯑꯁꯤꯁꯨꯅꯦ ꯅꯪꯒꯤ ꯌꯨꯝꯒꯨꯝꯕꯅꯤ ꯀꯔꯤꯅꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯥꯒꯨꯝꯕꯅꯤ ꯀꯔꯤꯝꯇ ꯆꯤꯡꯅꯔꯨꯅꯨꯁꯦ ꯅꯨꯡꯉꯥꯏꯅꯅꯦ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨ ꯅꯪꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯏꯃꯥꯅ ꯊꯤꯟꯒꯅꯤꯗ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯦ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯒꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯂꯩꯔꯨꯀꯣ ꯏꯃꯥ ꯅꯪꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯆꯥꯛꯈꯨꯝꯗ ꯍꯣꯠꯅꯔꯨꯈꯤꯒꯦ ꯏꯃꯥꯁꯨꯅꯦ ꯏꯊꯟꯇꯅꯤꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯍꯣꯠꯅꯕꯗ ꯏꯃꯥꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯣ ꯈꯪꯗꯦꯗ ꯑꯩꯒꯤꯗꯃꯛꯇ ꯏꯃꯥꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗꯀꯣ ꯏꯃꯥꯕꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯤꯅꯤ ꯑꯁꯨꯝꯅ ꯄꯥꯁꯣꯠꯂꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯍꯩꯃ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯕꯔꯅꯤ ꯄꯥꯁꯣꯠꯂꯩ ꯀꯞꯂꯨꯔꯅꯨ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯆꯤꯛꯇꯅ ꯇꯣꯛꯑꯔꯅꯤ ꯁꯦ ꯅꯁꯥꯗꯣ ꯑꯃꯨꯛꯅꯦ ꯑꯔꯨꯝ ꯍꯧꯔꯛꯇꯅ ꯇꯣꯛꯎꯔꯅꯤ ꯀꯞꯀꯅꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯒꯅꯤꯌꯦ ꯀꯞꯀꯅꯨꯅꯦ ꯅꯪꯕꯨ ꯍꯩꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯄꯥꯁꯣꯠꯂꯩꯒꯤ ꯌꯨꯝꯗ ꯍꯦ ꯅꯪꯕꯨ ꯄꯥꯈꯪꯅꯤꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯗꯦꯗꯀꯣ ꯁꯅꯥꯍꯜ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯛꯏꯗꯀꯣ ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯉꯕ ꯅꯨꯃꯤꯠꯇꯅꯦ ꯅꯪꯒꯤꯅꯦ ꯃꯣꯟꯖꯥ ꯐꯨꯔꯤꯠꯇꯨꯒ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯉꯥꯅꯝ ꯅꯝꯕꯅꯦ ꯅꯪꯒꯤ ꯈꯨꯗꯩ ꯃꯇꯦꯛꯇꯨꯒꯅꯦ ꯃꯩ ꯊꯥꯗꯣꯛꯈꯤꯅ ꯇꯣꯔꯅꯤ ꯆꯠꯂꯨꯅꯦꯍꯦ ꯍꯧꯖꯤꯛꯃꯛ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯗꯣꯔꯛ ꯆꯠꯂꯨꯅꯦ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦꯅꯦ ꯅꯪꯕꯨ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯑꯣ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦꯗꯅꯗꯣ ꯍꯧꯖꯤꯛꯇ ꯏꯆꯥ ꯅꯤꯄꯥ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯄꯥꯁꯣꯠꯂꯩꯁꯦ ꯊꯤꯜꯂꯨꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯄꯥꯁꯣꯠꯂꯩ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯥꯁꯣꯠꯂꯩ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯊꯤꯜꯂꯝꯃꯤ ꯄꯥꯁꯣꯠꯂꯩꯒꯤ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯗꯕꯗꯨꯒ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯥꯁꯣꯠꯂꯩ ꯑꯗꯨꯒꯤ ꯊꯣꯛꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯁꯣꯠꯂꯩ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯄꯥꯁꯣꯠꯂꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯑꯃ ꯊꯣꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯍꯥꯏꯔꯤꯕ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯁꯣꯠꯂꯩꯒꯤ ꯃꯃꯥ ꯑꯗꯨ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯤ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤ ꯄꯥꯁꯣꯠꯂꯩꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯁꯣꯠꯂꯩ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯈꯪꯍꯟꯈꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨ ꯄꯥꯁꯣꯠꯂꯩ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯤꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯦꯛ ꯎꯕꯗ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯏꯆꯦ ꯑꯃꯗꯤ ꯏꯆꯦꯒꯤ ꯏꯆꯥꯅꯤꯄꯥ ꯑꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩ ꯎꯕ ꯐꯪꯂꯝꯂꯣꯏꯗꯕꯅꯤꯀோ ꯏꯆꯦꯒꯤꯅꯦ ꯂꯃꯟ ꯌꯥꯝꯅ ꯆꯥꯎꯅ ꯇꯣꯟꯁꯤꯜꯂꯕꯅꯤ ꯏꯆꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤꯅꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯝꯒꯤ ꯅꯠꯇꯦ ꯑꯩꯁꯨ ꯏꯆꯥꯅꯤꯄꯥ ꯃꯊꯟꯇꯅꯤ ꯄꯥꯁꯣꯠꯂꯩꯁꯦ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯒꯦꯅ ꯍꯥꯏꯖꯔꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯄꯥꯁꯣꯠꯂꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯥꯁꯦ ꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗꯅꯦ ꯀꯞꯅꯤꯡꯉꯤꯕꯅꯤꯅꯦꯍꯦ ꯏꯆꯦꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯁꯥ ꯌꯥꯅꯖꯔꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯩꯒꯤꯁꯨ ꯏꯊꯟꯇꯅꯤ ꯏꯆꯦꯒꯤꯁꯨ ꯃꯆꯥꯅꯤꯄꯥ ꯃꯊꯟꯇꯅꯤ ꯆꯥꯎꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯉꯒ ꯂꯣꯏꯔꯦꯗꯅ ꯃꯔꯥꯏꯕꯛꯅ ꯍꯦꯛ ꯇꯝꯂꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯤꯅꯅꯦ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯅ ꯌꯥꯗꯅ ꯂꯩꯔꯝꯃꯤꯕꯁꯦ ꯄꯥꯁꯣꯠꯂꯩ ꯑꯁꯦ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯥꯎꯊꯔꯛꯄ ꯉꯥꯏꯔꯝꯃꯤ ꯋꯥ ꯑꯣꯏꯔꯦ ꯏꯆꯥꯅꯤꯄꯥꯅ ꯊꯤꯃꯟꯗ꯭ꯔꯗꯨꯒ ꯏꯁꯣꯔꯁꯤꯅ ꯄꯥꯁꯣꯠꯂꯩꯁꯦ ꯏꯁꯤꯡ ꯏꯆꯥꯎꯗ ꯊꯥꯗꯔꯛꯂꯤꯕꯅꯤ ꯑꯗꯣ ꯗꯤꯟꯀꯥꯟ ꯑꯃ ꯌꯦꯡꯉꯒ ꯂꯨꯍꯣꯡꯅꯕꯒꯤ ꯇꯧꯔꯁꯤꯀꯣ ꯏꯅꯥꯎ ꯏꯔꯥꯏꯕꯛꯇꯕꯨ ꯇꯝꯂꯕꯗꯤ
ꯅꯥꯟꯊꯣꯛꯅ ꯆꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ